While District ki Kangwau Kendra amadi Wangjing Tentha Kendra gi manung chenba Sangaiyumpham Part I mamang lekai amadi Mairenkhun da khusem gi echao mayoknaduna khunja sing kham thengna awaba mayoknare marileina balenga ki authorities singi pukning chingsilakle Sangaiyumpham Jila Parishad ki hanagi member Hizbur Rahman atopaming angong na lenga ki officials singalunana ngarang echao adugi permanent solution ama tawbina ba yengsimina khrei Hizbur Rahman atopaming angong na phongdorak pada haukiba chahi mari manga dagi nong khajitang tabaga yum kai sorok amadi mamang pat lokol gilau pari chamayang khairom asi thumjinduna misam miyam kham thengna awaba mayoknaduna lakle wangjing samaram amadi texam rom dagi changsilakpa ising Jenthok from Laitabadagi Isao asi mayoknabani Hanade ising asi Tentha Khunjau de Leba Canal Amada Taduna Wangjing Turelda Chentha Kibani Adubu Canal Adu Punjin Kibadagi ising Jenthok from Laitabana Kusemgi Chao asi mayoknabani Haike Mairenaba Singna Atubada meeting Sangbiduna permanent solution Amab Taubiduna Khunja Singna Tingariba Awaba asi Kokhanbiu Hana Mairenaba Singi Pukning Chingsilake